Chapter asi hodringi da wafam khara thamjari madudi hana su panjekre wari si tangkak ahum thokna khaidok jabani ahan ba tangkak loikre adubu hozik hapliba ani shuba tangkak si he kanthok laga ahum suba aduda chongthok labadi plot si salak sarani maduda di wari asi hina mari makhong samna dabo oiduna hina ko ngaugani haibasi khallaga tangkak amatta kanjaroi Karamna sana ibemana atopa sangsar amadagi laklaga Helen sanagi mahut sillaga layramlibano amadi sangsar ani asigi wari amatta oirakpagi maramsingdo tangkak ama kankhibada henaso gyan mamlani handaki wari simadi tasengna happy ending ni haibaso haisakre haukhiba yaudana tungi punsi sembadi oithokpa khasiktang wagadaba leibana Haukiba khangingdabasingdi skip tawbiyu haina nolukna ningsingjari adudi hozik mayam warida laklasi Chronicles of Ningthemsana kunsuba tangkak the effort she would not name Chronicles of Ningthemsana kunmathui suba tangkak where plants were quietly altered Thawai aigi amanbi, chimbal aigi lengdabi, thamoi aigi akanbi, pukning aigi athotbi. Ningba thungdraba wari ama, karigi lengli aigi damak. Apenba leitaba thawai ama, karigi pibiri ifamda. Kokba naidaba machuna sanglaba sunungshiba. Aigi damak tamdaba mapok amabudi, machu mana kaidoruni. Punsigi anauba mikupta mangkiba wakhalgi maglanda adumak leiba miyoibasingi marakta Helen sanaso amani Haidok pahitaba tamthok pahitaba lamchatna magi akanba lamchat oi adubu mina khaningba khallabaso mina mabu hainararoi haibagi natraga mabu mina kauningloi haibagi mipaibadi Helen sanada leite Kanagumbi amagi sangsarda changsinduna hingnaba magi oiba lamchat Helen sanana semdokti haibadi mafam amada fit in townaba hotnabada masagi oiba wakhal manghanjade migi opinion khuding tung induna masagi opinion leisadaba nupi ama oiningdabana ma khaktagi sangsarda mathanda hinglinge imung manungbusu lapnaba takhi Mairabana haibagi matung inna punsigi ahanba oina khudol ama tamlubada mabungna oikiba matau ado Helen sana phamduna leiba ngamlaktabani khongthangdu yamna kande adubu mahausa mana chachaba sang adudagi khasaktang hengattuna lai machanipina khasaktang yangna lakpa ubada thaba changsanduna hangi haima sana kaidore thora adia nangbu hojik chatlagi haibro Helen tablab khomi Testo yam nganna tawgani yaw sungan gadabani na nganna chatlage aigi pugadaba poti asaina gari da haptuna thamkrabani ai chatlage mama papa da sukhara haibeyo hairam lage Helen chumdrina gate lom da thoki mani he gate yawkibaga mairabasu thabagi manak yawsilakba oi adubu mana gate yawrapa matamnadi Driver na gari thausilaktuna tonggadabagi leiramle mataududa mairaba gari gi thong hangi honariba Helen sanagi makhutta phaduna gate thaliba dim street lamp adu fau pusilli nipidu wa ngangde magi makhut pairiba mairaba gi khutta yengi mataududa nupado fat thadok hangi nangna chatkibaduna hena misunderstanding chawthokani khangdabra aigi thabak leiduna chatpani Hanana plan tawduna leibani nathau saganu Mairaba ta khumge tawbani adubu matindu tapni yotharaga hai aibu mi khuding sumaina tawba manbra migi machin mana warida interest leramgadaba manbra handamukti Helen sana sauni yenglaga khonjal kalap khumi oh adudi aisa laibak yam phabagi wani ne Israeli adumna tawdaba nangi exception da leiraga heipa sabire haiduna ainu o haibra Mairaba khumlaktri Helen sanada yengi strip lamp ki mairina chamlaba maithong aduda marik
ꯑꯏꯪꯕ ꯃꯉꯥꯜ ꯑꯗꯨꯅ ꯊꯛꯆꯤꯟꯕꯗꯣ ꯃꯩꯔꯥꯕ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯥꯅ ꯌꯦꯡꯅ ꯌꯦꯡꯅ ꯍꯦꯂꯦꯟ ꯈꯣꯟꯖꯦꯜꯗꯨ ꯇꯞꯊꯔꯞ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯃꯈꯥ ꯇꯥꯏ꯫ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ ꯈꯪꯂꯕ ꯒꯤꯐ ꯑꯗꯨꯕꯨ ꯊꯑꯣꯏꯅ ꯇꯥꯃꯣꯗ ꯎꯠꯂꯒ ꯑꯩꯕꯨ ꯃꯤꯅ ꯅꯣꯛꯅꯅꯕ ꯅꯪꯅ ꯁꯤꯟꯕꯅꯤ꯫ ꯇꯣꯟ ꯐꯥꯎꯕ ꯇꯥꯃꯣꯗ ꯀꯔꯤ ꯒꯤꯐ ꯄꯤꯒꯅꯤ ꯈꯪꯉꯤ, ꯑꯗꯨꯕꯨ ꯑꯩꯗꯤ ꯈꯪꯗꯦ꯫ ꯈꯪꯗꯕ ꯑꯩꯗꯤ ꯑꯗꯨꯃꯛ ꯈꯪꯗ꯭ꯔꯁꯅꯨ꯫ ꯑꯗꯨꯕꯨ ꯅꯪꯅ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯅꯝꯗꯨꯅ ꯄꯤꯍꯟꯕ ꯅꯠꯇ꯭ꯔꯥ? ꯄꯤꯔꯕꯗꯤ ꯅꯪ ꯈꯛꯇꯒꯤ ꯄꯤꯕ ꯀꯩꯗꯧꯏ? ꯑꯩꯅ ꯄꯨꯔꯛꯄ ꯒꯤꯐꯇꯨ ꯌꯥꯎꯅ ꯄꯤꯕꯒꯤ ꯀꯔꯤ ꯃꯊꯧ ꯇꯥꯒꯦ? ꯃꯗꯨꯗꯤ ꯅꯪꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅꯅꯤ꯫ ꯅꯪꯅ ꯇꯥꯃꯣꯒꯤ ꯒꯤꯐꯇꯨ ꯑꯩꯉꯣꯟꯗ ꯄꯨꯔꯛꯎ ꯍꯥꯏꯕꯒꯤ ꯄꯨꯔꯛꯄꯅꯤ꯫ ꯃꯇꯧꯗꯨꯗ ꯃꯩꯔꯥꯕ ꯇꯧꯐꯝ ꯈꯪꯗ ꯁꯥꯎꯅꯤꯡꯅ ꯈꯨꯝꯃꯤ꯫ ꯒꯤꯐꯇꯨ ꯍꯥꯡꯗꯣꯛꯂꯒ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯄꯣꯠꯇꯨ ꯌꯦꯡꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯐꯥꯎꯕ ꯈꯟꯗꯕ꯭ꯔꯥ ꯅꯪꯁꯦ? ꯃꯤꯒꯤꯗꯃꯛ ꯐꯖꯅ ꯄꯦꯛ ꯇꯧꯗꯨꯅ ꯄꯤꯔꯛꯄ ꯒꯤꯐ ꯑꯃꯕꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯒꯗꯕ ꯑꯉꯥꯎꯕꯤꯗꯨ ꯃꯥꯟꯕ꯭ꯔꯥ ꯑꯩꯁꯦ? ꯃꯩꯔꯥꯕꯁꯨ ꯃꯔꯩ ꯑꯃꯨꯛ ꯌꯦꯠꯇꯨꯅ ꯈꯨꯝꯃꯤ꯫ ꯑꯩ ꯑꯣꯏꯔꯕꯗꯤ ꯌꯦꯡꯒꯅꯤ꯫ ꯑꯩꯗ ꯅꯠꯇꯦ, ꯑꯩꯈꯣꯏ ꯔꯣꯕꯣꯠ ꯑꯣꯏꯔꯁꯨ ꯕꯣꯏ ꯑꯣꯏꯔꯁꯨ ꯌꯦꯡꯒꯅꯤ꯫ ꯑꯩꯒꯤꯗꯃꯛ ꯄꯤꯔꯛꯄ ꯒꯤꯐ ꯑꯣꯏꯔꯁꯨ ꯃꯈꯣꯏꯅ ꯌꯦꯡꯒꯅꯤ꯫ ꯃꯤꯒꯤꯗꯃꯛ ꯄꯤꯔꯛꯄ ꯑꯣꯏꯔꯁꯨ ꯑꯩ ꯍꯥꯟꯅ ꯌꯦꯡꯕ ꯌꯥꯏ, ꯏꯆꯤꯜ ꯏꯅꯥꯎꯅꯤ꯫ ꯑꯔꯣꯏꯕ ꯋꯥꯍꯩ ꯑꯗꯨꯗ ꯍꯦꯂꯦꯟꯁꯅ ꯁꯥꯎꯒꯠꯂꯝꯕꯒꯤ ꯐꯤꯡꯅ ꯂꯦꯞꯂꯝꯕꯗꯣ ꯃꯁꯥꯗꯣ ꯂꯦꯡꯁꯨꯝ ꯑꯅꯤ ꯇꯞꯅ ꯊꯥꯗꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯟꯐꯣꯔꯆꯨꯅꯦꯠꯂꯤ, ꯃꯆꯤꯟ ꯃꯅꯥꯎ ꯈꯨꯗꯤꯡꯃꯛ ꯅꯈꯣꯏꯒꯤ ꯅꯆꯤꯟ ꯅꯅꯥꯎꯒꯨꯝ ꯑꯐꯕ ꯃꯔꯤ ꯂꯩꯇꯦ꯫ ꯋꯥꯍꯩꯗꯨ ꯍꯥꯏꯔꯝꯂꯒ ꯍꯦꯂꯦꯟ ꯈꯣꯡꯂꯩ ꯊꯨꯅ ꯍꯟꯈ꯭ꯔꯒ ꯒꯥꯔꯤ ꯇꯣꯡꯈꯠꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯒꯤꯐ ꯑꯗꯨ ꯍꯥꯡꯗꯣꯛꯇꯦ ꯍꯥꯏꯕꯒꯤ ꯑꯁꯥꯎꯕꯅ ꯃꯩꯔꯥꯕ ꯅꯨꯄꯤꯗꯨꯅ ꯁꯥꯎꯕꯒꯤ ꯃꯔꯝꯗꯤ ꯊꯩꯗꯣꯛꯂꯨꯔꯦ꯫ ꯑꯃꯨꯛ ꯅꯨꯡꯉꯥꯏꯍꯧꯗꯕ ꯏꯍꯨꯜ ꯑꯗꯨꯗ ꯃꯁꯥꯗꯣ ꯃꯊꯣꯡ ꯑꯃ ꯈꯪꯂꯛꯇ꯭ꯔꯦ꯫ ꯌꯥꯏꯁ꯭ꯀꯨꯜꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣꯁꯤꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯝ ꯍꯦꯟꯕ, ꯈ꯭ꯋꯥꯏꯗꯒꯤ ꯔꯨꯠ ꯑꯣꯏꯕ ꯑꯃꯗꯤ ꯃꯁꯥꯒꯤ ꯈꯛꯇ ꯈꯟꯕꯗ ꯃꯃꯤꯡ ꯆꯠꯂꯤꯕ ꯃꯍꯥꯛꯅ ꯉꯁꯤ ꯍꯦꯂꯦꯟꯁꯅꯥꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯂꯤꯕꯗꯨ ꯈꯜꯂꯨꯔꯒ ꯋꯥꯍꯪ ꯂꯤꯁꯤꯡ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯅꯨꯄꯤ ꯑꯗꯨꯅ ꯇꯣꯡꯈꯤꯕ ꯒꯥꯔꯤ ꯑꯗꯨꯅ ꯃꯤꯠꯃꯥꯡꯗꯒꯤ ꯂꯥꯞꯈ꯭ꯔ ꯐꯥꯎꯕ ꯐꯅ ꯀꯨꯏꯅ ꯌꯦꯡꯂꯝꯂꯒ ꯃꯩꯔꯥꯕ ꯃꯅꯨꯡ ꯆꯪꯂꯛꯏ꯫ ꯃꯅꯨꯡꯗ ꯂꯩꯍꯧꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯃꯄꯥꯟꯗ ꯂꯣꯏꯅ ꯂꯩꯔꯝꯕꯗꯨꯅ ꯏꯔꯥꯡ ꯂꯥꯡꯍꯟꯕꯒꯨꯝ ꯇꯧꯔꯦ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯤ ꯂꯥꯡꯕꯗꯨ ꯄꯥꯝꯗ꯭ꯔꯗꯨꯅ ꯃꯩꯔꯥꯕ ꯃꯅꯨꯡ ꯆꯪꯂꯛꯏ꯫ ꯁꯣꯐꯥꯗꯨꯗ ꯐꯝꯂꯒ ꯉꯥꯏꯍꯥꯛꯇꯪ ꯎꯪꯒꯦ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯂꯤꯌꯣ ꯃꯊꯟꯗ ꯇꯔꯛ ꯇꯔꯛ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯩꯔꯥꯕ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯂꯝꯂꯒ ꯃꯥꯁꯨ ꯆꯪꯁꯤꯟꯗꯨꯅ ꯐꯝꯂꯛꯏ꯫ ꯃꯆꯜꯅ ꯄꯤꯔꯝꯕ ꯄꯦꯟꯇꯤꯡ ꯑꯗꯨꯗ ꯈꯨꯕꯤ ꯑꯗꯨꯅ ꯇꯞꯅ ꯇꯞꯅ ꯅꯥꯟꯗꯨꯅ ꯂꯩꯔꯝꯕ ꯅꯨꯄꯥꯗꯨꯁꯨ ꯐꯝꯂꯤꯕꯗꯣ ꯃꯩꯔꯥꯕꯅꯤ ꯈꯪꯉꯤ꯫ ꯂꯤꯌꯣ ꯄꯦꯟꯇꯤꯡ ꯑꯗꯨꯗ ꯌꯦꯡꯅ ꯌꯦꯡꯅ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯈꯣꯏ ꯁꯅꯥꯅ ꯑꯪꯀꯜꯒꯤ ꯃꯅꯥꯛꯇ ꯂꯩꯈꯤꯕꯗꯣ ꯆꯍꯤ 4 ꯆꯪꯂꯛꯄꯗꯅꯤ꯫ ꯃꯇꯝꯗꯨꯗ ꯑꯩꯗꯤ ꯆꯍꯤ 9 ꯁꯨꯔꯦ꯫ ꯇꯨꯃꯤꯟ ꯐꯝꯂꯝꯕ ꯅꯨꯄꯥꯗꯣ ꯂꯤꯌꯣꯗ ꯇꯞꯅ ꯌꯦꯡꯂꯛꯏ꯫ ꯃꯥꯅ ꯌꯦꯡꯅ ꯌꯦꯡꯅ ꯂꯤꯌꯣ ꯃꯈꯥ ꯇꯥꯏ꯫ ꯃꯇꯝꯗꯣ ꯍꯣꯇꯦꯜꯁꯤꯡꯁꯤ ꯕꯦꯡꯀ꯭ꯔꯞ ꯆꯠꯀꯦ ꯇꯧꯕ, ꯕꯤꯖꯤꯅꯦꯁꯀꯤ ꯌꯥꯝꯅ ꯇꯥꯏꯠ ꯑꯣꯏꯕ ꯃꯇꯥꯡꯅꯤ꯫ ꯄꯄꯥ ꯃꯃꯥ ꯑꯅꯤꯃꯛ ꯑꯩꯈꯣꯏꯕꯨ ꯌꯦꯡꯁꯤꯟꯕ ꯁꯪꯈꯤꯗꯦ꯫ ꯍꯥꯏꯅ ꯍꯥꯏꯅ ꯑꯩꯗꯤ ꯆꯥꯎꯔꯦ, ꯁꯦꯟꯅꯕ ꯅꯥꯏꯗ꯭ꯔꯕꯁꯨ ꯌꯥꯔꯦ꯫ ꯕꯖꯦꯠꯁꯨ ꯌꯥꯝꯅ ꯇꯥꯏꯠ ꯑꯣꯏꯕꯒ ꯌꯨꯝꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯍꯦꯟꯒꯠꯇꯨꯅ ꯑꯩꯈꯣꯏꯕꯨ ꯁꯦꯟꯅꯍꯟꯕ ꯃꯤ ꯊꯝꯕꯒꯤ ꯋꯥꯗꯨꯃꯁꯨ ꯃꯇꯝ ꯑꯗꯨꯗ ꯂꯩꯈꯤꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏ 3ꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯑꯪꯀꯜꯒꯤ ꯅꯥꯛꯇ ꯂꯩꯕ ꯇꯥꯈꯤꯕꯅꯤ꯫ ꯇꯣꯟꯅ ꯆꯍꯤ ꯐꯥꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯣꯏꯕꯅ ꯃꯃꯥꯗꯒꯤ ꯂꯥꯞꯅ ꯂꯩꯕ ꯌꯥꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯍꯥꯛꯇꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯈꯤꯗꯦ꯫ ꯃꯔꯝꯁꯤꯅ ꯀꯥ ꯍꯦꯟꯅ ꯌꯦꯡꯁꯤꯟꯕ ꯆꯪꯕ ꯁꯅꯥꯕꯨ ꯑꯪꯀꯜꯒꯤ ꯅꯥꯛꯇ ꯊꯝꯈꯤꯕꯅꯤ꯫ ꯃꯩꯔꯥꯕ ꯃꯃꯥꯏꯗꯣ ꯅꯥꯀꯜ ꯑꯃꯗꯣꯝꯗ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩ꯫ ꯃꯍꯧꯁꯥ ꯑꯣꯏꯔꯕꯗꯤ ꯃꯤꯒꯤ ꯋꯥꯔꯤ ꯂꯤꯔꯛꯄꯗ ꯇꯥꯅꯤꯡꯗꯦ, ꯑꯗꯨ ꯑꯗꯥ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯂꯩꯒꯅꯤ꯫ ꯑꯗꯨꯕꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯇꯨꯃꯤꯟ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩ꯫ ꯂꯤꯌꯣ ꯁꯣꯔꯗꯣ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯐꯠ ꯍꯣꯟꯊꯔꯒ ꯃꯆꯜꯅ ꯄꯤꯔꯝꯕ ꯄꯦꯟꯇꯤꯡꯗꯨ ꯇꯦꯕꯜꯗꯨꯗ ꯇꯞꯅ ꯊꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯞꯅꯈꯤꯕꯅ ꯉꯁꯤꯗꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯤꯡꯉꯝꯗꯕ ꯃꯤꯀꯨꯞ ꯑꯗꯨ ꯊꯦꯡꯅꯔꯦ꯫ ꯑꯩꯒꯤ ꯏꯀꯥꯏꯕꯅ ꯍꯥꯏꯒꯠꯄ ꯉꯝꯗ꯭ꯔꯕ ꯃꯥꯏ ꯑꯁꯤ ꯄꯨꯗꯨꯅ ꯏꯆꯜꯕꯨ ꯇꯥꯟꯅꯗꯨꯅ ꯊꯦꯝꯂꯨꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯃꯩꯔꯥꯕ, ꯑꯩꯁꯤꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯕꯨꯡꯅꯣ? ꯋꯥꯍꯪ ꯑꯃ ꯂꯥꯛꯄꯗꯨꯗ ꯃꯩꯔꯥꯕ ꯈꯨꯝꯐꯝ ꯈꯪꯗꯦ꯫ ꯀꯔꯤꯁꯨ ꯑꯣꯏꯗꯕ ꯋꯥꯔꯤ ꯑꯃꯗꯕꯨ ꯈꯨꯝꯅꯕ ꯄꯥꯎꯈꯨꯝ ꯋꯥꯠꯇꯕꯒꯤ ꯋꯥꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯃꯥ ꯌꯦꯡꯕꯗꯃꯛ ꯌꯦꯡꯂꯛꯏ꯫ ꯃꯤ ꯑꯃꯒꯤ ꯃꯔꯝꯗ ꯅꯠꯇ꯭ꯔꯒꯅ
mi amagi imonggi warida thoina interest pisindaba nupani khanglabada Leo phamlambadagi tapna hogalai machagi painting adu paiduna mapham adudagi thokre Mairaba hojiktada changsilaga ngasai manak purakpa gift adu lawi Nupi aduda direct pibadi kari wahai haiduna pigani khangdabana yomsinduna purakpani Ngayak sum yenglamlaga yomsillibasingdo tapna tapna segaire Manungda yauriba sana ibemagi diary du lauthoklaga makhutna paiduna thorai Mana thorakpa matamdadi mama mapa Bridget Nanda Thaba ahal singe loinana machin manaw singdo ahal marakta yaurammi Adubu mapham aduda palamda mairaba chumdring thokre Sudesu machabu kauge khanmadu tokle Yaskol di tuminna laiba haitraduna hairai Aigi cha yai masibo magi angawbagi machingsi mirak tinbadadi tauranu haibasi yadabani Aida natana aigi marupsing phamlibasibo changduna haipettasu kauramudana Matangduda Bridget nokladuna hai Haibiruranu iningtho Asomna tawraga nungaisaba ichani Yaskol yaningdana khumlei Aikhoi masien oibagi phabani Marai kanba angam mathausingi mamangda tawrabadi Aikhoina tambidaba manduna leibak-sibo sitpiroi Ahalsingi wahaiduda phamningda phamlamba boydo tapna hogattuna hairai Adudi pabung ai yambung se tanaruge pabung halakho hai hairuge la orobat yambung tanarusi Mangduna phamlamba nupadusu maming kaurakpaduda phuk hogoli Anidugi khadrak to khangmana yaskul na tapna chehelli Hai khadrak ani nakhoi gi khadrak to aingona chanaroi Natawgi mapok numitki thoram siloidri phau yauraga aikhoi punna hangadabani Anidu tuminna laikre phamthakre boydu sauningna soli Mi pakhangi birthday sida hanuma mayam punsinlaga kana lainingni khallinu khangdi Mana murum sonbado sude tanaduna tumin layu haibagum yinglei Asumna loisinki numitto ahal singdi waraduna nungaina tumthanaki adubu naha singdudi magi wakhal amamamda ahing tumsinba yakhide Nomagi numit amada koiba yaba koiruraga hanjillaklaga thogal singda dhap tawduna leiramlaga magi painting board makhongda phamkibadagi machi lengdaba nupadasu ngasidi phana kuina turi paikhatpa ngamda karisu yektriba angauba lamai aduda munna yengduna nongalakpa ngaiki Ayuk ngana hauduna tes adu yaurure Professor khara unaramlaga sanai bema girls dormitory romda lai Campus manungda leirabasu department ga khara khasik lapnei Mahusagum lairik ado konduna achikpa o paringi lambido landuna lagli Nagyeta cycle thauba mahiroi sing hangat handa chatli Adubu wakhal khanna lakpada makhoi singdu yenglude Magi domgi thongdu hek hangduna changbaga lairik singdu thammi Dormitory haiduna su typical hostel amadi modern dormitory singi maong natte Maru oina sana ibemana laiba roomni Yamni historic oiba library amada Taru tananba phamung ama thambaga amha oi Table da lairiba ising yawba glass lag ado tapaibaga thongdu nok toraklaga tapna hangduna Lina makoktu litsillaga hairai My Helen no yanka laawi left garden da famobani Wahaido hairamlaga Lina do taha amu chatkre Oxford ki ahanba chahida makhoi ani room pulammi Adubu second year dagidi masagi oiba single room logzaba yamana tongan leina kibani Loina na maphamsida Helen ga pullibasu Lina khaktani mabude sana ibe mana khara hainei Hairamliba wahaiduda masu kumtharakle Haina menjor leptuna leirammi makhura obada Helen su noktuna changsilli Menjor su changsillaklaga machabu tapna koli amuk tapna thadoklaga Helen sanan hanglei Uncle auntie yauraktabro Menjor Helen bukhut paiduna manak nakpa bench amada phaminne aduga tapna hai Auntie du magi business na yadaduna lehore ngaikho nangbu yum chatlui haina tai ijabu nungairakpro Sana ibema nokladuna khummi
Nungai uncle. Ngasi anganbada test laibagi lakpani. Horen tamo lauba lakani hai. Menjor makok tu tamna nomlaga mikop khara tumin leiramlaga hairei. Chalo. Uncle su sutida ijagi nakta lake. Adubu sana ibawa haige. Helen khumlakte yingbada maginglei. Menjor tapna hai. Nangna ikhogi yumduda leiba matam khuding. Uncle na takiba sing kaugano. Map ama puthoktu na konung amadi yumgi akoibada leiriba lam kaya ama ain Jackson na takibado mapan thokdaba mi loina daba ichana leibada line thoknabani aduga sana ipagi bema ningthau macha sing aduga yamna torot khodana ba yade uncle na haibagi matung inna ahum suba prince adu khaktani nakna loina gadaba hairibado robot ni haiba sana ibema khangi adubu ton amadi robot ki lehoriba phibam adudi haiba tallatuna tumina tokle matang saba amada haige khanna makok tu tapna nomi matamda da menjo nomi phamlambadagi hagolakle Helen su tapna hagolai chalamdai menjo ne Jackson na hairami nangdi tamogi macha nate idai magi macha sunate aigi cha sanani nangbu pisak piklingai dagi yoklakpa aibu kauganu sana si haiduna Helen bu makokta tapna nanthabirami taying leiramba yukna nungthil leisimkhiba adu aten mamikup kharadani ngasi nungsagi manil khara leibana ahumdu konungdagi hendre talak adu da boydo mapana mi thaduna ka hollakle kari soiruraba zano khanna lakpani magi office ta famlamba mathau toramba mapaduso machanupa changlakpa ubada tapna hogolai channa sophadu phamu haibagum ingi tawrakpa ubada boy changsindu phammi kari nganglakadagi khanna ngairinge yaskol khangai hairei aigi maruf amagi machanupi amaga nangbu luhongba tare wahaidu da boy taha karino makhumge tawwi yaskol na marak thattuna hai ngaiko tapthakho ngasi hayengi wari natte nayamba hom leiri na kongi matung inna tawgani adubu haifam thokpagi haibani as nungai roida pabung aigi apam da su kem da hangamdana mi wa lepsen bado haying tungda nungai na roi ya school di hek changlakpada chaining labani adubu panthadana amuk su hairei nangi pokningi apam ai khangle imin da ure ina na tare nangi apam bado oibe yaroi haibado mayek sengna khangan gi haidunani aina nangbu mafamsida kauraga luhongbagi wa hodokliwase boydo soningbana loire adubu mapana wa makha tarei nangda natte leiriba nayambung sing asiso asumna hainaduna aikhoiga lamba chanaba khanduna honggadoribani nakoi na chilna nauna aibu fatti khallabusu akaiba leite adubu hayeng konung asibu kalakpa kanana lan horakpa matamdadi nakoi opinion aduna ngakpiroine aikhoiga lamba chaba imung sing aduna ngakpigadoribani aigi marup nandagi hotel da manager oiba chawbagi machanupi aduna konung asi ngakpiroi aroiba wahai aduda boy phamlambadagi phok hogotli hawjaktada ya school su chapleptuna sauna makhatai in khalakpagi adu ngawbra haiduna khallubani adubu nangi sajat ahongba leite ngasi aina hairibasin aroiba oyallo aina lairaba thak nemba mi singbu hanthana khanba natte hanthana khandi haiduna so royal family amada makhoigi mafam leite haibasimadi aina taktrabasu nangni hena khanglibani nakhoina konungi mapanda kari saja chatli haiba ai mun khangi nakhoiba ina tarai thadokpani khanbra ai buwa yamna nganghangan chatlo nangi chamber da si hairam lagaya school di khonglei thuna thokre mapana makhoiba irai laina thadokpra khallubani adubu mi senaduna thamlambaduda pendabana sudesanagi manakta chatuna pau tamlusira khallui adubu ya school laklabadi onsinaba tanmana mairabagi leifamdo oina lai magi mafamda leibado boring chuduna robot sumairabagi sofaduda hipoi ngabai tauranga tape radio aduda isai taaduna leirami mamit aduna siling aduda yenglaga khaziktam lapthoptuna painting yekliba mairaba tanaba hairei mairaba Helen sana dukari university da tami khangbra wahaiduda mairabado mathau leplaga yenglei
Robert sophadudagi mai olaklaga masu mairabada yengduna makha tai. Sum aigi confusion ama leiba kari matangdano su khangde aduda mangonda question khara hangladi wa thokadaba manba. Mairaba pisumdo haipet lenglamlaga mamaidu leisin khraga khumi. Nangna wari sanaba haigadaba nupi nate. Wahaiduda Robert su kaino hangge tawbani adubu boy saptra amadai sauglaanglaga thongzilde changlei. Yumla polo leirisibo yam phattaba ipa haibado oire khara leiradi sor honbasisu magi angle da holu hairakini. Saptra duda ani du kaidorabano haibagum yinglei. Boy sauna changsilaklaga leplaga mairabada hangi. Nang khangbro aikhoigi chitra guptra yengnaba konungi mapanda pabungna mi thame haise. Noigi thambo oiramgani aigi thamde. Si haiduna amu painting du yekpa makha chathai. Boy du prap amuk laklaga Robert ki mayoknaba sofa du da phami. Robert na tapna khummi. Thamambane magi so phuraga pabungda paw tamba tokhankibani. Nangso dumai to lensu sidaba chaisu su tektaba. Boy du khaido sogat paloi zakre. Lam heli haiduna so mairabagumna makhoidi mapagi mayokta chatpa sungamda mathanda paksaw sauningle. Tanjaduda ka adugi landline du khinglei. Mairabana lamba phangba oibana tapai khatlaga manakongda thammi. Adubu hello haiba nangdringi Leo do susa tawduna asomdagi hairei. Mairaba ai hotel gi meeting am yauri papa sulamna chathoki aikoi sanadu university dagi laurodawni. Magi mafam khangba driver sing su mathau loina chanakre. Oxford ki nupi sing na leiba dormitory 22 ni. Robert su phone paide mi thara kaino tawraga amta chatna bayo angang du ngairamlani. Wahidu da Mairaba sofa da phamlaga boyga wari sari banupa du da yingi. Mikup khra yinglamlaga hoi haigi haiduna Leo bu phone thamankre. Nimpun saram manungsana haitharakrabada mafam adugi fazabado hina magun hapi. Chap leptuna lainiba building sing ado hina machu mamen taisinde. Khoihi machudagi khaziktang mamsinba machuda lepliba building sing ado kebi rudrabaso yamna ingna phazaba lemna nganthoibagi vibe ama piri. Dormitory adugi maongdo building na netliba laimai ado molaba amadi tena kaklaba napina pumsang sangi. Chekpal wang na khade nemna nung marol na chekpan oi. Adubo nung sing adugi meter taruk taret lapna na chawra ba opal amamam na fencing oi. Oi thangma maikeda garden aduga thangnabada lei dormitory adugi oina reading room ama. Mafam aduda angauba angangba amadi makhal amattagi machu taisinduna mahosagi phasabado manghande. Chumna talairiba nung oi building amadi hauriba upal tena kaklaba napi sing aduna mahosagi phasaba oihalli. Kuirakle mana yumgi mi ngairibado mabu koikau kaunaduna leibado hainadaduna sanaibema garden changlamdaida leiriba bench aduda tumin phamduna ngairi. Ngasi sum hausagum adumak icham chamlammi litliba amuba machugi ngaksam phunba khudang tenba phurit khurudagi khazik chonthana setliba arang skirt piktakna mari panba amuba machugi khongup aduni mahusagum tana ba bench aduda phammi. Mana adumna phamlingeidani gate ta khamlakpa gari gi khonjal ama takhibado adubu atopa kana oiram gatra khanjana dunna leiringe building amadagi thorakpa nupi aduna hairei. Helen sana nangi brother na telephone tora ami madi meeting na thadokpa yadaduna nakhoigi yambong yai tharake nangonda tambiu hai nakhoigi mini laklise nang ready oiraba natra. Wai du da Helen sana do makok nomi yambong yai hai kiba aduda Robert ni haiba khangle karigino khangdana khasiktang harauri ma su chatlage hairam laga gate phawba thoraktuna gari gi thong hangge tawi maningi thong do paibani adubu sit aduda painting ama chawna nga tharibaduda mamangda laklaga thong do hanglaga kakhalakle mingonda wari hoba haitaba mahakna nomi onsillaklaga hairei. Thank you yambong yai dauba lakpi
ꯑꯗꯨꯕꯨ ꯋꯥꯍꯩꯗꯨ ꯃꯇꯥꯡ ꯑꯗꯨꯗ ꯇꯠꯈ꯭ꯔꯦ꯫ ꯀꯧꯊꯣꯛꯂꯨꯔꯤꯕ ꯃꯤꯁꯛꯇꯨꯒ ꯁꯛꯇꯝ ꯑꯃ ꯐꯝꯂꯝꯕꯗꯨꯗ ꯍꯦꯂꯦꯟꯁꯅꯥ ꯆꯤꯝꯕꯥꯜꯗ ꯇꯞꯅ ꯁꯣꯜꯂꯤ꯫ ꯑꯣꯟꯊꯣꯛꯏꯗ ꯍꯦꯂꯦꯟꯁꯅꯥ, ꯅꯪꯒꯤ ꯅꯗꯥꯎꯁꯤꯕꯨ ꯐꯠꯃꯟꯗꯦ꯫ ꯌꯥꯝꯕꯨꯡ ꯌꯥꯏꯅꯤ ꯍꯔꯥꯎꯔꯨꯕꯗꯤ ꯁꯂꯥꯝ ꯕꯥꯕꯨ ꯑꯣꯏꯔꯝꯃꯤ꯫ ꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗꯨ ꯅꯥꯀꯟ ꯑꯃꯗ ꯂꯩꯊꯣꯛꯈꯤ꯫